Manipur ki oina COVID-19 ga mari lainana laikhidaba migi masing ahum sukre laimakhongdagi masagi chahi nifu niparam suraba nupa amaga langoldagi masagi chahi nifu taretlom suraba nupa amaga ngasi laikhidre Laibak asigi school amadi higher education system singbu anauba saklon pinabagi damakta National Education Policy 2020 Union Cabinet na ayaba pikre Indo-Myanmar border manakta laiba Chandel district ki Khongtal khulda sakhangdaba singna IAD amadi nongmai sizinaduna landabada mari suba Assam Rifles ki jawan ahum laikhidre mangana asokapal nangkre August amadagi chatnaba haugadoriba unlock 3 da laibak asigi oina containment zone singi wangmada laiba mafam singda thabak thauram sing pangthokpa yanabagi damakta Union Home Ministry na anauba guideline semkre Amasung India da coronavirus ki apunba confirm case lakh tara mangaga lising marfu humdoi henkre active case na lakh mangaga lising kunipan henchibaga loina na miyoi lising kuntra mari ga chamapan hom kunipan laikhidre amadi lakh tara ga lising kun henbana pagalakre Mayam bukrumjare dom yeng biri bisi impact news ni ai pinki okram na huji pungja sifawbagi maruipa pausing miyam da pizari Manipur ki oina COVID-19 ga mari lainana ngasi miyoi ani laikhidabaga loinana state asigi oina coronavirus na laikhidaba migi masing ahum sukre miyoi anima ngasi RIMS hospital da laikhidabani loinana masagi anaba hana laiba ngaktani hairi miyoi ani adugi manungda amadi ngasi ayuk anganbada pung ani makhairom taba matamda laikhidabani mahak lai makhongdagini masagi chahi nifunipan ni hairi Mahak asi chronic kidney disease stage 5 liver infection heart problem amadi atai complications kaya laibadagi haukiba June nipan da Regional Institute of Medical Sciences RIMS hospital da admit tawrakibani hospital asigi staff sing da coronavirus positive oibagi masing henkalakpadagi July 13 ta staff amadi patient sing SARS-CoV-2 test tawbada miyoi asisu positive oire haiba khangba ngamkhibani loinana ngasi ayuk pung mapan makhairom taba matamda laikhidaba miyoi aduna langoldagi masagi chahi nifutare rom suraba nupa amani hairi mahangarang siza hospital da kidney dialysis tawraba matungda hospital aduda bed laitabadagi RIMS ta transfer tawrakhibani hairi miyoi asi RIMS ta admit tawdringai gi mangoinana Imphal East district ki Babina diagnostic ta COVID-19 test tawbada mahak asisu coronavirus positive oire haiba ngasi ayuk khangba ngamlakhibani hairi loinana RIMS ta su ngasi ayuk admit hek tawrakpaga TrueNat ki khuthangda test tawbada positive oire haiba khangbangam khibaga ikan kanadana miyoi asi laikhidabani hairi nakal amaromda RIMS hospital gi anesthesia department da thabak tawba resident doctor ani amasu ngarang coronavirus positive oikibaga loinana hauzik fawbada hospital asigi staff kungani thoi positive oire hairi Amaromda Manipur gi oina COVID-19 gi confirm case asi lising ani ga chamri yangkhai nipan sukhibaga loinana active case na chanipan taramapan oiri Indo-Myanmar border manakta sakhangdaba singna IED amadi nongmai sizinaduna landabada mari suba Assam Rifles ki jawan ahum laikhidre mangan asok apan nangkre Impact News na fangba pauda thaudok asi ngarang numidang pung 3 taramdaida Chandel district ki Chakpi Karong police station na konba Khongtal khulda hangba mari suba AR gi Khongtal company operating base manakta thokibani thaudok aduda laikhidraba jawan sing adu Kakching district ki rifleman Ratan Salam Nagaland gi district ki rifleman Methna Konyak amasung Assam gi Barbetra dagi Havildar Prane Kalitani thaudok aduda soklaba sing aduna mari suba AR gi subedar Ngulkhoti Haukip rifleman Anis Kumar Sandeep Kumar Nitul Sharma amadi tarahumdoi suba Dogra gi Nayak Sikandar Singh ni pawasina makhata na ngarang numidang pung 3 makhai taba matam adwaida JCO amana luchingba miyoi tara mangana saba mari suba AR gi Scott Kangbu amana makhoi gi company operating base tamna point lising amaga
चौंगा तरा मापनदगी लाखी स्कोट कांगबु अदुदा बेस अदु यौगदबा किलोमीटर अमा मखाइरोम वाटलिंगैदा सखंगदबसिंगना IED अहुम सिजिनदुना लंदारखी IED अदु पोखाई हंदुना लंदाबा हेक लोइबगा लेथड बॉम्ब कया अमदी ऑटोमेटिक राइफल सिंग सिजिनदुना लंदाबदा नतना बेस अदुगी मनाक नकपा मफम अमदगी बेस अदुगी संट्री पोस्ट तसु लंदारखी हाइरी लंदारकपा अदुदा AR गी कांगबुना सुखुद हनखी हाइरी हौजिकसु खुद थोंनखिबा मफम अमसुंग मफम अदुगी अकोइबदा थीबा हुंबगी थबक कना चथरी हाइरी हौजिक फाउबगी ओइना करंबा लालहुलुप नलंदा अदु चथखिबनु हाइबा खंगबा ngamdri National Education Policy 2020 Union Cabinet na ayaba pikre Anova Education Policy asigi mapung oiba saktamdi Higher Education Institution sing single regulator oihanba degree course singda multiple entry amadi exit option lehanba MPhil program lehandaba board exam common entrance exam amadi university singi exam masing hantahanbani Ngarang numidang New Delhi da pangthokpa pawgi mifamda Information and Broadcasting gi Minister Prakash Javadekar na hai Prime Minister Narendra Modi na luchingduna famkiba cabinet mifamna 21st century gi anoba education policy chatna hanbada ayaba pire chahi kunthra mari asida education policy da ahongba leiraktabana warip asi yamna maru oi haina Prakash Javadekar na haiki Mifam aduda saruk yakiba Education Minister Ramesh Pokhriyal Nishank na hai anauba education policy asina anauba India ama ohenana bohotnabada achauba thaudang lauragani loinana Human Resources Development Ministry asibu Education Ministry haina ming onbadasu cabinet mifam na ayaba pikre nakal amaromda Prime Minister Narendra Modi na National Education Policy 2020 ga mari leinana hai Laibak asigi education sector da ahongba porakpa haibasi matam sangnadagi panduna leirakibani adubu anauba policy asina laibak asigi miyoi koti kayagi punsida chauna ahongba amadi purakpa ngamlagani Modi na hai National Education Policy 2020 asi access equity quality affordability amadi accountability da yumfam oibani haiki Nakalamaromda laibak asida chahi kunthra mari gi matungda mahai gi thak hena wangkhatnanaba Union Cabinet nangarang ayaba pirakhiba National Education Policy 2020 bu Manipur lengakna taramna oi haina Education Minister T.H. Radheshyamna fongdokre Babu Parada laiba SSA gi office da paumi singa unabada minister na wafamasi fongdokibani Minister Radheshyamna unabaduda makhataraduna laibak asigi education ki damakta yamna singthaningai oiraba policy asi state asidasu full spirit ta achauba ohongba ama puraknanaba chatnanaba hotnagani policy asi yamna maru oiba policy amani masina yamna chauna school education amadi higher education da ohongba purakadauri policy asi access equity quality affordability amadi accountability hairiba yumbi manga asida yumfam oi haiki 21st century gi ahan boina masigi system ni masigi yam important oiba karidamta landmark oi see policies na it is making way for large scale transformational reforms in both school and higher education the promotion of Indian language apoi English te yam emphasis piram to India da Bharat le tamam language me amse masi singil loinu chapal na ba no me yawi education da hana pyramid GDP 2.82 adoida I below 3% le ramana naksi 6% GDP legi GDP ki 6% pyram aduna double triple hengala ne ri hengala ka di koi funding phasal la ani aduna masai infrastructure wala iba ozar ki tani kari tawai me amse si improvement yam la Social work tawriba miyoi singna aigi migi haiba khaidana chapmanaba mityengda thabak tawbiu COVID-19 da politics tawbiganu haina Khurai Assembly Constituency gi MLA L Susindro na fongdokre wafam singa si tamthiraba laichat asigi matangda Khurai Assembly Constituency gi manung channa leiba club amadi mera paibi lup singi mihut sing yauna pangthokiba mifam amada fongdokibani Khurai Sajo laikai da leiba ima laikhrumbi laibung da pangthokiba thauram aduda MLA Susindro na Khurai Assembly Constituency khaktagi oina punna quarantine center kungo humdoi hangduna ngasi fauba amata thingzandana lairi community transmission gi wafam lakpadagi center kungo humdoi asi mathauning thina tawbagi wakhalonda thingzandana thamlibani
ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯄꯨꯟꯅ ꯁꯦꯟꯇꯔ ꯃꯔꯤ ꯃꯉꯥ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏꯍꯟꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯆꯤꯡꯅꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯒꯤ ꯐꯤꯚꯝ ꯌꯧꯔꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯂꯥꯏꯊꯣꯛꯄꯗꯒꯤꯅꯤ ꯃꯔꯤ ꯂꯩꯅꯕ MLAꯁꯤꯡꯗꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯝꯒꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯊꯝꯃꯤ ꯃꯔꯝ ꯂꯩꯇꯅ ꯃꯄꯥꯟ ꯊꯣꯛꯄ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯗꯨꯀꯥꯟ ꯍꯥꯡꯕ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯀꯨꯡꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯐꯥꯒꯠꯄꯤꯌꯨ ꯂꯣꯛꯗꯥꯎꯟ ꯊꯨꯒꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯖꯦꯜꯗ ꯊꯥꯖꯤꯟꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯤꯕ ꯃꯈꯩ ꯂꯥꯏꯆꯠ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ COVID-19ꯒꯤ ꯃꯇꯝꯁꯦ ꯁꯤꯗꯩꯁꯤꯗ ꯗꯔꯀꯥꯔ ꯂꯩꯇꯕ ꯃꯔꯝ ꯆꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯗ ꯂꯩꯔꯤꯕ ꯖꯦꯜ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯍꯥꯡꯉ ꯂꯩ ꯁꯖꯤꯋꯥ ꯖꯦꯜꯁꯤꯒꯤ ꯖꯦꯜ ꯄꯥꯔꯠ ꯑꯃꯗꯤ ꯃꯁꯤꯗꯤ ꯃꯤ ꯑꯃꯇ ꯂꯩꯇꯕꯅꯤ ꯃꯁꯤꯗ ꯊꯝꯕꯤꯌꯨ ꯁꯤꯅꯦ ꯑꯩ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯒꯩꯗꯤ COVID-19ꯁꯦ ꯐꯥꯏꯠ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯩ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯍꯦꯛꯇ ꯒꯥꯏꯗ ꯇꯧꯕ ꯆꯠꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ तुरेंबान परेंसिजो मोय तरा तरा कुन कुन छे हुजी जुआ सानरद्रबा आई MLA ओय टॉपिक असे मने मोय मसाना भाग ताद्रे जिति स्टेट गवर्नमेंट की पुलिस फोर्स इंजे मशीना तौरप एक्शन खुदिमक अखोय अखोय सिद लेरिबा अखोय नसी मीटिंग दे याव म्याम छे अखोय अमा तो डिसीजन लेमिना छे होफोम दे लेमिना छे एक्शन लोकल अखोय म्याम मतिंग पानी हाय Manipur की तोंगान बालैकाय कयादा चटनबी अमा ओइना COVID-19 गी लैना संदोकपा थिंगनबनी हाइदुना लंबी संबल खाबगी चटनबी अमा लाक्लिबा असि मखा ताना तौबीदनबा माइकै कयादगी अपील तौरकली हिरम असिगी मतांगदा ngasi इम्पैक्ट न्यूज़ना मियामदा ई पाउ येंथोकपगी थबक तौरिबा होकर एम्बुलेंस सर्विस पीरिबा मियोइसिंग अमदी एमरजेंसी की ओइबा थबक थौरमगी लाकपा मियोइसिंगा उनरुबदा मखोइना हाय लंबी थिंगबगी चटनबी असि मणिपुरदा अहानबा ओइना COVID-19 गे लैना असिना नाबा हौरकपा मतमदा तौखिबसु लैख्रे मतम अदुदा लंबी संबल खाबगा लैना असिगा मरी लैनद्रे हाइबसि खंगनरक्तुना संबल खाबा असि तोकनख्रबनी अदुबो हंदक नौना मणिपुर गे लैकाय कयादा संबल खाबा हौरकपा असिना होकर सिंगना नुमित खुदिंगी पाउचे येंथोकपा चटपदा खुदोंग चादबा कया थेंगनदुना पाउचे पिरमदना हलकपसु कया यावरे लोइनना एम्बुलेंस सर्विस अमदि अतै एसेंशियल सर्विस सिंग तौरिबा मियोइसिंगनसु संबल खाबा असिना मखल मखा कयागी खुदोंग चादबा मायोकनरे मरम असिना मियामना लंबी संबल खाबगी महुत्ता लैंगाकना पीरिबा SOP सिंग ngakna चटपियु हाइखी सुमाइना संबल खाबसिना मरमदा दि आम दि emergency di melak di am kata bahasa. Tidak sama kadang masih dipakai. Mahu lapor apa di kerja semain. Mayam ki damak ta khalaga khoi sagi thoni khalaga Manipur miyam gi khoi mateng pangduna lakchari adu ba hauji hauji leiriba condition si asumna sum sathaba taraga di staff sing gi morale adu ki matik down oire khoi su hari balaiu laina laksid asi nahaningte nadan basu khoi sarkar ne piriba guideline sing तौदना यामना सेक्शन चचबनी अखोई नाबा हाइबसी अखोई फैमिली चिलनिनाउ मयाम अमसु सोकदोरबनिना अखोई बोलैना चेनबोइना सबस्क्राइबर सिंग उबिबदु लानगनी हाइदना खबर येलिबा अखोई खबर पुरिबा होकर सिंगदि मसी अखोई मियामगी दमतन मि नाखों ओइगदबा ई पाउ पुदुना निथों खुदिंग येथोकपदा थौदांग नोरिबसिदा योहनबिनबा मियामगी होमदा खंगनजरि ती संबन खाजन बसिना अहिंगदा सडनली कैरोलेकाय दुइदा अनाय थोकप मतमदा इमरजेंसी की ओइबा पोसक अमा लाप मतमदा मदुना खोइदौ सौनिंगबा हेंकल हलकनी अमगा नुसिनतबा चांग हेंकलकनी लंबी थिंजिनबसिना होजिक ओइबा लैना असि थिंगबा ngамलोय मधुगी महुता एखोई युम हेंदना एखोइना चथोक्तना अदुगुम्बा SOP सिंग असि ngak बदु मथौ ताई महिउ लांपोक थोलकपा नतरना एखोइगी कयगुम्बा इमरजेंसी लाप मतमदा कोई लंबी जगह चथोकजिन तौगदबनिना अखोई संबन वन थिंजल थम तारगदी मदुदा हेना खुदोंग चादब लाकने दुना लेरक खुलकता लेरिबा इचिनाउ सिंगना इसा ज्ञान तानरगदी संबन थिंगबगी बिलु कुसुम लेरोयना एमरजेंसी मनुंगदा लेरिबा सिंसिगी अवा अना तारक मतमददी अमुक हेना खुदोंग थीनेना नाकलमा रोमदा इम्पैक्ट न्यूज़ना कक्चिंग डिस्ट्रिक्ट की हियांगलमदा सेदो कौबा लुप अमना लंबीदा संबल खाबगी महुत्ता लुप की थौमी सिंगना पाली नाइनदुना खुल मचिंदा CCTV कैमरा फाउबा पांदुना मी चंगथोक चंगसिन तौबा सिंग निंगथिना येंगसिनबगी थबक तौरंबसु थेंगनरखी
Loop asina laukhaliba khongthang asigi matangda loop ki thomi amana impact news da phongdorakpada state asida hauji covid-19 gi laina asi local transmission ki thak yorakpadagi cheksin thorang laukhallibani haiduna lambi da phaklong fauba sizinaduna sambal khabagi chatnabi amalakli asigumba aran bi chatnabi asi semdokpa mathau tabadagi loop asina kakching district police ka wari sanaduna makhoida mateng pangba oina maram chadana lockdown thugaiduna thorakpa miyoi sing thingnana bathabak asi paikhatpani haiki कोने तौबसी मरम चाबा मिसिंग अखोय संहनजै मरम चाबा थबक सत्पा कोय दुम थादोकजै मफम तवदबु कंटेनमेंट जोन सिंग लैरुरगा युम मोरगा सु मफम सिदा हलक मतमदा अखोय महाकी याम कुमना स्क्रीनिंग तौजबनी याम कन्ना मरम चाबा अनाय की नचर करिगुम इमरजेंसी मि सत्पदुमकी अखोय थिंजदे दुगु लंबी से अखोय गेट अमा सारगा खादों खादिन अदुम तौजबनी मसिने अखोय मसिमकना समायना Manipur yongkhang khuding su lambi thingbiriba fight khuding makta khoi site ki pijaning badi lambi ma pura block tawga thamba ba si emergency haiba ama su daibani na akhoi adumakti mayam da su tawhanjaning de akhoi ngasi tawjari ba si akhoi lambi si thadok thajin tawga akhoi volunteer mayam na ahin thinai dana akhoi CCTV camera na singba panjaraga akhoi mafam khuding yam kupna senaduna daijari State asida mapalamda lairuba Manipuri sing pusalakpagi thabakta laingaki thausil soikhibadagi COVID-19 gi laina pak sanna sandorakpadagi miyamna wana ringai cherak asida laingakni state asida nan Manipuri sing changlakpa yananaba ILP gi pass pi bahaukiba asi khudakta lepkadabani haina iramdam kanba apunba loop ikalgi cherol amana khangalakli loinana state asigi analayang gi lamda achauba thaudang lauramba rims amadi jenims da covid anaba sing layeng khibadagi covid nataba anaba singda haujik thengnariba khudong chadaba kaya asigi yenglaga laingakna hospital ani asi nataba mafam amada covid ki oiba tonganba dedicated hospital ama athuba matamda thambiyu haina cherol asina makhatana taksilakli Manipur da haujik oirakliba COVID-19 laina laichat ki fibam asina maram oiraga state district khuding makta amasung Imphal area da police na checksin thorang sing lobagi chang yamna wangle laina asibu laksinana ba lengak na paikhatliba thabak thoram singi saruk ama oina thamlakhiba lockdown gi ngasi nipani chanba numit asidasu lambi da lakpa achat awung sing state police ki maikai dagi akanba checksin thorang sing paikhatli Imphal city ki mafam kayada state force ki personnel singna ningthi na ngak senbagi thabaksu adumak makhatana chathaduna lairi tongan ba police unit singi gari sing lambi singda laiduna thokhaningda ba thodok wathok thoktana ba akanba maongda ngak senduna lairi Greater Imphal gi akoibada lariba maru oiba lambi sing emergency amadi essential service sing natana atai atopa gari amata chatna khidre hanaga yengnabada lambi da mi chatpagi chang yamna nemli mi ayamba yumda laibagi mami yamna chawna tari pharmacy natana Imphal city manungda laiba dukan punamak thong lonari medical store amadi pharmacy singdi mahusa gumna thong hangnari COVID-19 na maram oiraga Islam lining chatpa singi kumhai ama oiriba Idul Adha Muslim ichil inaw singna mahusagumna miyam tillaga pangthokpa adu tawdana ba Manipur Muslim Welfare Organization MMWO na cherol amada khangalakli miyam na kumhai asibu mi tindana yumda nama sonduna amadi duwa tawduna pangthoknana basu cherol asina makhatari Amaromda Idul Adha kumhai ga mari leinana Development Organization Andro Kendra Thadorakpa cherol amada Andro constituency gi Islam lining chatpa singi mafamda yaifa pauzel pirakli Laibak asigi oina containment zone singi wangmada laiba mafam singda thabak thauram sing pangthokpa yana bagidamak Union Home Ministry na anoba chatna kanglon kaya lauthokre Laibak asigi oina August amadagi chatna ba haugadoriba unlock ahum gi manungda tangkak naina chathagadaba thabak thauram singi matangda lauthokre unlock 3 gi anoba chana kanglon asi laibak asigi state amadi union territory singna pikhalakpa warol amadi central ministry sing amadi mari leinaba department singa kupna khanaraba matungda thokibani hairi august amadagi chana ba haugadoriba unlock 3 gi anoba guideline gi manungda Hauzik numidangi matamda thamliba curfew asi loktoklagani yoga institute amadi gymnasium sing August mangadagi hangba yaragani Thaurang sing asi chathaba matamda social distancing ngakna chathanabagidamagta health ministry na standard operating procedure SOP thokani hairi loinana August 15
Laibak asigi Independence Day gi palan thauramsu social distancing amadi atai hakselga mari lainaba protocol sing ngaklaga pangthokpa yagani hairi. School college amadi coaching institution sing August kuntramatoi fauba makhatana athingba laikhigani amadi metro rail, cinema hall, swimming pool, entertainment park, theater, bar natana containment zone gi wangmada laiba atai thabak thauram sing yaragani. Social, political, sport, entertainment, academic, cultural, religious functions sing amadi miyam punbagi thabak thauram sing chathaba yakhiroi hairi. Haukiba pung kun marida India da coronavirus ki anauba positive case lising yang kaini thoiga chamga kun gahumdoi hengatuna ngasi faubada masing khwaidagi yamna hengatpa oire. Pung kun mari asigi manungda miyoi chatra humbudra manga laikhidre. Ministry of Health and Family Welfare dagi thadorakpa report ki matung inna laibak asigi COVID-19 gi apunba confirm case lakh tara manga ga lising marfu humdoi ga chatra henkre. Active case na lakh manga ga lising kun gani pan ga chani henki baga loinana miyoi lising kuntra mari ga chamapan humfuni pan laikhidre. Loinana layeng duna fagalakhiba masing na lakh tara ga lising kun ga chamga henkre. Laibak asida Maharashtra na virus asigi khwaidagi masing yamba sokhallaba state oiri. Maharashtra ki Chief Minister Uddhav Thackeray na luchingba laingak na thadorakba report ki matung inna state asigi haujik oiriba fiba masigi yenglaga Maharashtra government na August kuntramathoi fauba lockdown sangdokre. Maharashtra gi oina August manga dagi mall amadi marketplace sing hangdoklagani hairi. Haukiba pung kun marida henkalakhiba anauba COVID case singi manungda chada homfutarukti Maharashtra, Uttar Pradesh, Karnataka, Andhra Pradesh amadi Tamil Nadu dagini hairi. Nakalamaromda malemgi oina coronavirus ki apunba case crore amaga lakh humbudrani thoiga lising tara humdoi henkre. Laikhidaba masing na lakh taru ka lising humbudra ka chamapan henkibaga loinana miyoi crore amaga lakh taret ka lising kuntaru ka chani henbana layeng badagi fagalakre. Malemgi laibak singi oina US na virus asina khwaidagi sokhalaba laibak oiri Brazil na ani suba amadi India na ahum suba da lairi. Laibak asida coronavirus dagi recover taukiba migi masing lakh tara ga lising kunga chamga marfunitho yaukibaga loinana laibak asigi recovery rate homfumari ga dasmik mari ohum yaukre haina central government na hairi. Haukiba pung kun mari asida miyoi lising kuntrani thoiga chamga yankai humdoi recover taukibani. Indian Council of Medical Research na haukiba pung kun mari asida sample lakh mari ga lising nifu mari ga chatruk nifunithoi test tauki amadi ngasi faubada laibak asida punna sample crore amaga lakh marfumathoi ga lising marfutara ga chahum marfunithoi ICMR na test tauki. Hauzik faubada laibak asigi oina government laboratory chamapan supna taret amadi private laboratory chamri ga taramari punna laboratory lising amaga chahum kunga mathoi Indian Council of Medical Research na approval piduna COVID-19 gi sample sing test tawbagi thabak chathari. Awang Nongpok lamdamda coronavirus positive oibagi chang wangkhalakli. Arunachal Pradesh ki COVID-19 confirm case lising amaga chamri tara yaukre recover taukiba migi masing na chatruk humbudra taretni active case na chatret kuntrani. Assam da haukiba pung kunmari da COVID-19 confirm case lising kuntra taruka chani marfutara manga yaukre discharge taukiba migi masing na lising kunga taret ka chani pan kuntrani tho yaukre active case na lising nipan ga chahum homfuni pani. Meghalaya da COVID-19 ki confirm case chatret humbudra mapan yaukre recover taukiba migi masing na chamaga marfutara marini active case na chamga marfuni. Mizoram da COVID-19 confirm case chahum ga marfutara nipan recover taukiba migi masing na chani tara manga amadi active case na chama marfu humdoini. Nagaland da haukiba pung kunmari da MLA ama Nagaland State Assembly ki staff taruk yauna miyo yankhai humdoi nauna COVID-19 positive oikibaga loinana confirm case lising amaga chamga tara humdoi yaukre miyo chamga marfutara manga na recover taukre amadi active case na chamapan tara humdoini. Sikkim da COVID-19 confirm case chamga ga marfutara taruk yaukre discharge taukiba migi masing na chamaga marfutara nipani active case na chahum marfutara taretni. Tripura state ta COVID-19 gi confirm case na lising mari ga chani marfu nipan yaukre recover taukiba migi masing na lising aniga chatruk kunga mathoini active case na lising amga chatruk kunipani. Tripura gi Chief Minister Biplab Kumar Dev na state asida coronavirus ki case wangkhalakli basi yenglaga August mari fauba total lockdown gi matam sangdokre.
Manipur ki Health and Family Welfare Minister L. Jayantkumar ga Ayush ki Minister of State Independent Charge Sripat Naik ka online ki khuthang da Namen Ayush Health and Wellness Center ki matang da unaduna wari sanakre. Ayushman Bharat ki makhada chathakiba webinar aduda state asida department asina mai pak na paikhalakliba thabak thauram sing Minister Jayantkumar na nahauna na khangan ki. Minister na COVID-19 gi laichat manungda yoga gi matengna anxiety amadi stress hantahananaba short film telecast tauba Ayush Laying gi matangda miyamda awareness piba Ayush Immune Plus kauba food supplement puthokba amadi health and wellness center sing semgatpana chingba singi matangda department na loriba thaudang singi matangda khangan ki. Unaba aduda union government na chahi anigi haibadi English anigi supna taramapan kun amadi kun ga mathoigi oina health and wellness center tarataret linkhatna bagidamakta fund kai thabinaba loinana nauna health and wellness center manga semgatpada ayaba pibinaba union minister Sripat Naik ki pukning chingsinki. Ngarang numidang Thangmaiban United Club na lupa lakh kaya gi senfam oigadaba kwa mana polang marfutara rom hena fagat pangamkhri hairi. Kwa mana sing adu Thangmaiban gi lamfel Gogailun area dagi makharom thangbada leiba Vogen Gouba miyoi amagi mayumdagi fabangam khibani hairi. Kwa mana sing adu fabaga mari leinana tuki President Pratap Lesangthem na fongdorakibada ngasi nong manini gi mamangdagi lamfel Gogailun area gi makharom thangbada leiba Bogen Gouba miyoi amagi mayumda kwa mana gi potlam sing leire haiba pau tukta pirakpa leikhi masina maram oiraga ngarang numidang tuki thomi singna Bogen gi yumda changsinba matamda kwa mana sing adu fagat pangam khibani fagalakliba kwa mana sing asi tuki miyoi sing yauna concerned police station amasung food safety loisangi miyoi singa loinana lona yaba maongda phumjinduna manghan khragani haiba wafam thamlakli. Lampian hai tare Gogailung gi makha thangba site ta Bogen hai dna magi yum mamada yam pak sauna khallakanda open noi bo pot mana yong khaira mi moina torom mi adu akhoi lakko degi hari ma pusing si chen khre ji yumbu sing si ma pusing si ga Thailand United Club ka wari sanana bagi athu matam da lakna na bagi akhoi information moi de pirame pharaga lana miss tawa hai tare manghan ba aduga yana ba adum badudi takki club sing nadi kaidung de su never tawroi khoina leijari se laipak miyang gini Manipur da truck ki oiro ama oiro masa masuna tawraga di loin dandi pi ba asida yu liter ama por pagi din pi do faraga praja mayam na su dandi pi ek set pan bi ni hai tar achaw sang mayam jina tawra kanda sigum badana tawungam da ba as a people praja na yada wa thabak tu de koi chapchan thengna ba tawni dak mayam kapsalani taba yadana ba mong de koi na su preparation tawrani mangudi pramang hal bani adu ain gi oyo pot tu di dispose taw bu di koi khumba ko pa je koi maira sing adige Thai United Club yaura kanda koi aduga volunteer mayam sing si yaura ga koi police department yaura ga food safety yaura ga koi khumba de koi mayam State asida lariba kihom thabalomi singna puthokliba kihom ki pothok sing yonfam laitana arembada manglagani haiba mipaiba laibiganu haina momagi project director K Devadattana fongdorakli mahakna makhatana fongdokhibada state asida COVID-19 lainagi oiriba fiba masiga mari leinana thasigi haukiba kulhumdoidagi haukiba lockdown asina maram oiraga kihom gi pothok sing manglagadra haibagi lomi singda lariba mipaiba asi koknana ba kupna khanare Mamangda state asigi chief minister gi initiative makhada ziribam dagi ki home loba lakre madugi makha tarakpa oina ngasisu makhata na state asigi tongan ba mafam kaya dagi leptana ki home loba gi thabak chathari masigi mathakta state asigi ki home sing asi air shipping da lebak asigi maruiba city ani Mumbai amadi Bengaluru da thanana ba sem saba loire ngasi faubada Krushi Karma Natural Private Limited haiba local agency amaga Manipur Organic Mission Agency Department of Horticulture and Soil Conservation ga punna khusam naduna state asigi mapanda kihom thadokpagi thabak chathaduna lakli hana mapanda kihom metric ton amagi changda mapanda thadok lamba adu haukhiba ningthokaba numitagi nongmada metric ton ahum dagi mari faubagi changda air shipping da punana bagi yanaba leire haibo wafam sing thamlakli Manipur ki manung da leiriba Likla Maira Li Foods amadi Churachandpur da leiba processing unit loinana home scale industries macha leiba sing si ekoi contact loina tobo loijare Likla Fruits na mayam gi suffering ji yengaga
mathang gi sahi da lodrsu yana ba mong da pandemic situation ji gi wani matam sida about 100 metric ton di loroge haina ekhoi da khanglak pasu lei thayong gi region da leiba amadi tamenglong gi region da leiba ki hom tharaga patna mangi haidana report pibirak podo madugi follow up action loina ngasi dagi horaga tamenglong dagi ki hom purakpa horagani loina na thayong gi ngasi dagi hongna mairana ki hom sing se loksan ba hore ha se ai thamjaningi puthoi ba ki hom sing si yamna yamna maram moidana market ta normal loina thadokpa amadi market ki consumer da ekhoi gi thadokpa se masi khudong chabal leitaba taraga su at our maximum level base ekhoi honaraga farmer sing gi awaba se masi ekhoi soidana horticulture department sina ekhoi government of Manipur sina honorable chief minister gi adu mamiyeng makhada ekhoi soidana leptana honagani Chama Kunmari Suba French Open Tennis Championship chahi asigi September kunga taretagi October taramatoi faubada pangthoknana basem sakre tennis masana da malem gi oina ani suba Grand Slam gi sharuk ama oina championship asi mahusana me kunmari dagi June taret fauba pangthoktuna lakhibadu COVID-19 pandemic na achauba maram oiraga championship asi September kundagi October mari faubada sanagani haina taurambadu amuk makha thana chayol ama thengthana sanana ba sillangliba singna warep ama lauki Tennis Championship asi ahan bo oina lising amaga chanipan marfutara mathoi dagi ing lising amaga chamapan supna taret faubada Sen Court ta sanaram laba matungda ing lising amaga chamapan supna nipan dagi haujik faubada Clay Court ta sanaduna lakli nupa gi singles ta Spain gi Rafael Nadal na tarani thoirak champion oibaga loinana mamang chehi gi champion su oiri nupi gi singles tana USA gi Chris Evert Lloyd na taret lak champion oiduna French Open gi puari ama semkhraba matungda mamang chehi gi champion na Australia gi Eslek Bate na oiki Tennis Championship asida nupa amadi nupi gi singles doubles amadi mixed doubles ta lamba tauna loinana junior amadi wheelchair gi masana sing asida malem gi tennis sanaroi kayana lamba taunaragani Ahom suba test match ta England na West Indies pu run chani homfuma panda maithi ba pi bangam tre England na yumbu oiduna West Indies ka lamba taunuduna Old Trafford cricket ground da sana ki ba match sida West Indies na toss ngamduna fielding hana sana ki England na makhoi gi ahan ba innings ta run chahum homfuni thoi lauki ba loina na West Indies ki su makhoi gi ahan ba innings ta run cha maga marfutara taret khak lauki match sida England na makhoi gi ani suba innings adu wicket ani ga run chani kuntaruk lauraga declare tauki West Indies na makhoi gi ani suba innings adu mai pak na run chahum ga marfutara nipan launana ba honarakpada England gi bowler Chris Wax amadi Stuart Broad anina wicket manga amadi ahum mathang sitna laukhibadagi wicket tara makturaga supnagi run chamaga kunga mapan khak lauduna ahum suba test match asi run chani homfuma panda yamda chauna maithiba pikhi test match ahum sanakhiba sida England na match ani aduga West Indies na match ama khak mai pak pangamki test match ahum sanakhiba sida England gi all rounder Stuart Broad na man of the series takhi Aroibada bulletin asige headlines amuka hana miyam da thamjari Manipur gi oina COVID-19 ga mari lainana laikidaba mioi gi masing ahum sukre laima khong dagi masagi chahi ni punipan rom suraba nupa amaga langol dagi masagi chahi ni putare rom suraba nupa amaga ngasi laikidre Laibaka sigi school amadi higher education system singbo anauba saklon pinabagi damakta National Education Policy 2020 Union Cabinet na ayaba pikre Indo-Myanmar border manakta laiba Chandel district ki Khongtal khulda sakhangdaba singna IED amadi nongmai sizinaduna landabada mari suba Sam Rifles ki jawan ahum laikidre mangana asok apanang kre August amadagi chanaba haugadoriba unlock 3 da laibak asigi oina containment zone singi wangmada laiba mafam singa thabak thauram sing pangthokpa yanabagi damakta Union Home Ministry na anoba guideline semtre amasung India da coronavirus ki apunba confirm case lakh tara manga galising marfu humdo hense active case na lakh manga galising kunipan hen kibaga loinana miyo lising kunsa mari ga jamapan humpunipan laikidre amadi lakh tara galising kun hen bana pagalak se